Manipuri Wari channel asibu subscribe tawbiyu subscribe namaba matungda bell icon da mu nambiyu anau video sing lakpada khangnaba aduga video sing asibusu like tawbiyu amadi share tawba kaubigenu Sonia Henthoi se achapo che khar chasillo aduga hidak cha se Henthoi ai kesuk tawdi Sonia kai hidak cha duino Sonia imana nang laihok tawe haidudi Henthoi khulai thuna chapoto lamaga polythene amada haple guli dusu khoktok laga polythene adu da haple aduga magi room da leiriba dustbin adu da hapkhre aduga haire Henthoi loire achapo chabasu loire hidak chabasu loire kari amuk sa khoge ngasai makai maya ka kayeng lamba Sonia na tapna haire Sonia hais nang lo nupa dudi phanawani he Henthoi Sonia nang nayum chatlawro aidi haujisu chak charoi duini Sonia karam kande gi chadoiba Henthoi ikaiba farakanda Sonia ikaiba duna karam kanda fadoiba Henthoi noi napada hangluro adudi chalo nang nayumda Sonia ho chacharage itaibe manuksibi Hayengi numita nanai senuna itagi ikaibudo soidana phanjarage asi hairam laga Sonia chatkhre Henthoi su khumludare amuk phajib chingkhat laga laikhre Sonia su mayum hek yaubaga thoibada call tawrami Henthoi gi oihoriba phibam Henthoi gi wari sing loina amata chithadana tamlami thoiba su Henthoi na kaisu chada thaktana leire pau tabada khudakta manakta chatningba haibado yaure amuksu Henthoi na masigi manakta chatkhrakani pau tabada masado yamna langtaknarami thoiba mathanda wakhal mayamdu puba ngamdraduna mani hoide laglami mani su yen nganu gi machinja soiduna lairami thoiba na Henthoi gi wari singado amuk mani de lirami mani di kaisu thokchadana magi tawfam thokpadu tawduna lay mani gi matawduda thoiba amuke hena sawning lura male asumna haire thoiba as damani Nangi nanakta laga khara fagadra hairaga nangsu kaisuk thokchade yare aina nangi thabakta yetpa lakpaga chap manare ai chatlage mani ngaikone he aidi nangi warido yam bit laina taribani ne thoiba laini nang yam bit laini nang mani ado aibu kaidau haibano ha nakutta taba mani bu kaisuk thokchadana irai laina kanthokhi bining ngamlaga haujikna karigi wari ba ha thoiba ado haujik kaidauchige haido amta tana seba ma masigi manakta soidana chatkiba tareba mani chatsanu kaino nangna su inthopi krabadudi thoiba damani aigi se yam serious ne mani aidi hana de haijabani ko nupina kablak paten jaidi na thaiga daba nupa leite haiduna haujikti nangsu ngamdraba natro thoiba hoi ngamdre ado karina fagadrno habdo amta tana seba Mani farese nang chatlo aikoina tumambagi kado aduda maru ibachi ama lehore adu umta lawge lakpani na hairo aduga chance ama yengo ado ngaikho call tawraga haibadi thoiba call tawre sungpai paidre message su thare reply halakte mani fare adudi aina haibado adumaina tawro haujik chatlugero thoiba haujikti chatlaroi halakpada thenglani horen numidang amuktaga call tawraga yenge pairaktragana hayengdo chatlage mani ado achoba leitaba matam haidi office timing do ina chatloba thoiba hoi adumaina tawrage fare dudi ai chatlage sing khara amuk khairukige mani chalo singdo chumna khayu mitmangda sahenbido amuk fan chongthorakpada khongbido singjangna lawjakini thoiba yare wathi chafu nang nganghawro asumna numidangsu amuk thoibana call tawje adubu Henthoi receive taroktre message su thajai adusu reply hanbiraktre thoiba numidangdo chak charasu charam thaklam khanglamdre nonganba ngaibada awaba moire nongale Henthoi gi mabung office alamani haiba timing da thoiba Henthoi de laami Henthoi gi mamana imungdagi thorakpaga thoibana gate gi changlakpaga mapa chanarami Henthoi gi mama haima
Thoiba nangdi kai chatluiba? Thoiba: Ima ai maru oiba che ama akhoina tumlamba room duda kawramme adu amta laurugena sum. Henthoi gi mama: Ihe noina tumlamba ka dudi aina akhoi ibemada amta loisilu haibani. Loisinbra loisindabra khangdene ado nang hekte sango aduga thiro. Laita laitargane nachalda hango thengnabra na. Aidi asida mamangda marupki selam ta pirukige. Kuira oi sat piram laga laktoini. Nang chalam kinuko saga thakisi chango chango thiruro. Ima halaktri phawa lairam khoko. Thoiba: Hoi ima. Mama su chatkre. Thoiba kaidaugadabano tawpham khangdre. Henthoi thorakpasu ude. Hekta changchilage haisu ikoi koigum kaigum tawre. Mangol duda ngaihak wakhal khanna khanna hangal handa chatuna lay. Henthoi di thorakpa kauba laitre. Aduna thoiba henthoi ki kada hekta changlage haina khalle. Thoiba getlom da haifet englamaga henthoi gi room da lae. Henthoi gi thongjin yaure. Henthoi di thoiba lai haibasu khangde. Walom da mamai onsenduna hiplaga lay. Thoiba na tapna kaurai. Thoiba: Henthoi. Henthoi khangpre khangi mamai sat lay thore. Aduga yam thuna phamung dudagi kumtharaga phamangda lepi. Kari haigadabano haifam khangdana maru lukthaduna leplaga tumina lay. Thoiba tapna mu haire. Thoiba: Henthoi nang aibu saubro? Henthoi: Saude. Thoiba: Aduga karigi aina call tawbada paidriba? Henthoi: Makhol tadabaini. Thoiba: Phone lakpadi kamaina makhol tadriba? Henthoi: Silent da thamba. Thoiba: Kaigi silent thamiba? Henthoi: Makhol taning dabai. Thoiba: Aina call tawreena silent thami natro? Henthoi: Natte. Thoiba: Oidaba nganganu. Henthoi: Nang sida kaidaba laino? Thoiba: Nang unaba laini. Henthoi: Aingonda thina chaiba lakpa natro? Thoiba: Henthoi. Henthoi: Chaira anoi amu ikairadi ai hingningba phawraroi. Ai namangda aigi sakse udanaba lot khradoini. Thoiba: Nangdi kaida lottuiba? Henthoi: Akoi segi manakta. Thoiba: Aina amu noi segi manakta laadi. Handamukti henthoi mapisu tare kapngang tawi. Aduga hairei. Henthoi: Lakanu akoi segi mamangda nang namu thina chaira adi ai sigani. Thoiba: Henthoi nang adumaina haido kaigino hayengkai adumaina hainuko. Henthoi kapngang tawba lepte. Henthoi: Dayambung ai lale ai amu hanna dayambungbu nungsi hairaroi. Nupina nupada nungsi haibase chatnaramdre. Aibu ngakpiyu. Ai amu hanna nungsi hairaroi. Namangdasu sak ullaroi. Ai haujik siyo hairasu adum sikrage. Ai hingningbasu phawdre. Ai yam ikaye. Thoiba ngasai makai henthoi da mamit kupta makai yengduna henthoi gi bason taramban. Adubu taba ngamlaktra male. Henthoi gi pambom da paiduna tamna changchinduna mathada konsinjai. Aduga henthoi gi makokta nungsina chuppi. Aduga tapna hairei. Thoiba: Henthoi yambungbu adu hakna minungsi khangdaba manbrane? Yambungsu thamoi pale nungsiba masak khangi. Adubu wanglaba palse lanba ngamloidra haiduna pakhatlubana nupa thokpa ngamkhidabani. Thamoi sisu marol thokpa ngamkhidabani. Adubu nangi nungsibana aigi thamoi se ngasidi marol thohalle. Aisu nangbu yamna nungsiye. Henthoi: Adubu henthoi nangi nungsibase mapan thorakanu. Lamakhangda ibanigi nungsinabase mangkhidra yam pakhatle. Nang panganuko henthoi. Thoibana adumna thajadana hairakpa waisingdo tabada henthoi hena pukning nungsikre. Makhol tongna hik hik kaplai. Thoibana mathada koleba henthoibu tapna lakthoga henthoi gi mitki pidu taithok pirami. Aduga amuk makha tarei. Henthoi adumna kapkanuse yambung nungaite. Ai nangi damak punchi chuba lepkaniye. Nang yambumbu chingnabro? Henthoi wadi ngangdi chingnadi haibagi matawgum mangaktu hairami. Thoibana amuk makha tarei. Thoiba: Ado nang chara helanuko. Handaksu henthoi wadi ngangdi mangaktu nomi. Thoiba: Noi chigi manakta chatkhranuko. Handaksu henthoi mangaktu nomi. Thoiba: Fare ado ai chatlage imasu halani ai chatkhre haina
ꯅꯪꯅ ꯈꯔ ꯇꯝꯃꯨ ꯑꯗꯣ ꯅꯪ ꯑꯩꯅ ꯀꯣꯜ ꯇꯧꯕꯗ ꯄꯥꯏꯔꯛꯎꯀꯣ ꯁꯥꯏꯂꯦꯟꯗ ꯊꯝꯃꯅꯨꯀꯣ ꯍꯦꯟꯊꯣꯏ ꯍꯟꯗꯛꯃꯨꯛꯁꯨ ꯃꯉꯛꯇꯨ ꯅꯣꯝꯃꯤ ꯊꯣꯏꯕ ꯆꯠꯂꯒꯦ ꯍꯥꯏꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯏ ꯃꯈꯣꯡ ꯊꯥꯡꯕ ꯍꯧꯏ ꯈꯪꯍꯧꯗꯅ ꯍꯦꯟꯊꯣꯏꯅ ꯊꯣꯏꯕꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯄꯥꯏꯔꯛꯏ ꯋꯥꯔꯤꯁꯦ ꯇꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯃꯦꯟꯗ ꯊꯝꯕꯤꯔꯝꯃꯨ